पाउसेद युमफम ओइबा मरुओइबा पाउ खरा अपडेट तौजरी मणिपुर शांति पुरक्नबा दिल्ली वारी सानबा हेक हौबगा कुकी टेरोरिस्ट सिंगना कौतरुकता नोंमै अमदि बोम कापसिनदुना लांदारखरे ममांग चाही लिसिंग अनि कुलुमदोगी मे अहुमदगी हौदुना मणिपुर थोकलिबा मैतै अमदि कुकी कांगलोप अनिगी चाही अमगा था तरेत सुरक्लबा लाल असि लोइसिन्नबगी पांदमदा मिनिस्ट्री ऑफ होम अफेयर्स की थौरांग मखादा हौगिबा अक्टोबर 15 दा दिल्ली दा मैतै कुकी अमदि नागागी एमएलए सिंगी ओइबा वारी सानबा हेक हौखिबगा कुकी टेरोरिस्ट सिंगना यानिंगदबा फोंदोक्तुना ngarang numidang इम्फाल वेस्ट डिस्ट्रिक्ट की लमसांग पुलिस स्टेशन की मनुंग चन्ना लैरिबा मैतै खुल कौतरुकता नोंमै अमदि बोम कापसिनदुना लांदारखरे पाउसे असिना थौदोक थोफमदगी फंगबा पाउगी मतुंग इन्नदी कुकी टेरोरिस्ट सिंगना बोम अमदि नोंमै कापसिनदुना कौतरुक खुलदा लांदारखिबसी ngarang numidang pung 13 minute 15 rom taba matamdagini कुकी मिलिटेंट सिंगना कौतरुक खुलगी मनिंग थंगबा छरुक हराउथेलगी नेशनल स्पोर्ट्स यूनिवर्सिटी का समनरीबा सिंगयादगी खर कुमथरगा कौतरुक खुल तमना अहानबदा नोंमै राउंड कयामरुंग कापलखी हाइरिबा मतम असि खुंजा सिंग तुमना हिमनबा मतम ओइबगी खुदोंचाबा लौदुना लांदासिलखिबनी लांदासिलकपा अदुदा बोम अहुम सु थंगना थंगना कापथरखी अदुबु कौतरुक खुलगा हराउथेल अमदि बेथेलगा ताइनबा छरुकता लैरिबा लोक अदुगी मयादा बोम सिंग अदु तासिंदुना पोखाइबदगी कौतरुक खुलगी खुंजा सिंगदा अशोक अपन यावखिदे हाइरि पाव असिना हाइ कुकी टेरोरिस्ट सिंगना बोम अमदि नोंमै कापसिंदुना लांदारखिबा अदुदा कौतरुक खुल मयादा लैरिबा इंडियन रिजर्व बटालियन IRB मणिपुर राइफल MR सेंट्रल रिजर्व पुलिस फोर्स CRPF अमदि खुलंगापा खुंजा वॉलंटियर सिंगनसु खुदकता हंदुना कुकी टेरोरिस्ट सिंग अदुगी माइकेदा नोंमै कापखि हाइरि कुकी मिलिटेंट सिंगना नोंमै अमदि बोम कापसिनदुना लांदारकपा अदुदा अहिंगी मतम ओइरबसु कौतरुक खुलगी मिपाइबा पोकपदगी साफगदबा मफमदा पुनसिनदुना लैनखि लोइनना मफम अदुदा ngaksenbagi थबक तौरिबा IRB MR अमदि CRPF कांगबुना अकनबा सेक्शन थौरांगी थबक लोखटखि हाइरि पाव असिना मखा ताना हाइ कुकी मिलिटेंट सिंगना नोंमै अमदि बोम कापसिनदुना लांदारखिबा अदु मचित मचित ओइना ngarang अहिंग नोंयाइ पुंग 2 मखाइ फावबा चथरखि मसिगी मतुंगदा नोंमै कापा लेपलबा मतुंग ngasi ayu anganba पुंग 3 मिनिट 45 रोम ताबदगी अमुक हन्ना कुकी टेरोरिस्ट सिंगना बेथेल कुकी खुल अमदि हराउथेल सिंगसांगी मखा थंगबा सरुक्तगी नोंमै कापतुना अमुक लांदारखि चौराकना नोंमै राउंड 10 रोम कापलखरबा मतुंगदगी मखा ताना कापलखिद्रे हाइरि प्रेसना फंगबा पाउगी मतुंग इन्ना बेथेल कुकी खुल अमदि हराउथेल स्पोर्ट्स यूनिवर्सिटी की समनबा सिंगसांग परेंग असिदा मतम कयागी ममांगदगी कुकी टेरोरिस्ट सिंगी बंकर कया सादुना लैरे मसिगी मथक्ता मफम मसिदा अफा अफबा मखलगी खुचु खुलाई कया पसिंदुना कुकी टेरोरिस्ट सिंग लैरे हाइरि मखा तारकपा पावदा लैंगाकना हराउथेलगी अकोइबा मफम सिंगदा कोम्बिंग ऑपरेशन चथदुना कैदोंगै कुकी टेरोरिस्ट सिंग तकथोकपिगदौरिबनो जीवन हुयाम सेंटर अमसुंग मणिपुर लेंगाकना मणिपुरदा इंग तप्पा शांति हंजिलकले हाइरबसु हराउथेल कुकी खुलगा नकनबा चिंखोंग चिंयादा खुंदारिबा सेंजम चिरांग कौतरुक कदांगबनगी खुंजा सिंगदा ngasi फावबा नेना ताना महौसागी पुंसीदा हंजिलकपा ngamdri ngaiहak leitana कुकी टेरोरिस्ट सिंगना बोम अमदि नोंमै कापसिनदुना लांदारकपा अमदि नोंथक्तगी ड्रोन दगी बोम थादरक्तुना अशोक अपन मिसी मिना थोक्रबसु मणिपुर लेंगाकना ngasi फावबदा खुलाई हाइबा कुकी टेरोरिस्ट सिंग हराउथेलदा लैरे हाइबा खंगलबसु तकथोकपिबगी थबक चथदना लैरिबा असिसु सेंजम चिरांग यूथ क्लब की सेक्रेटरी हुयाम जीवनना पेंदबा फोंदोरकली पाउसे असिदा हुयाम जीवनना फोंदोरकपगी मतुंग इन्नदि हराउथेलगी अकोइबा मफम सिंगदा कुकी मिलिटेंट सिंग लैरे हाइबा खंगलबनिना मणिपुर लेंगाकना अथुबा मतमदा कोम्बिंग ऑपरेशन चथदुना कुकी मिलिटेंट सिंग तकथोकफम थोई अदुबु ngasi फावबा लेंगाकना कोम्बिंग ऑपरेशन फावबा तौदना लैरिबा असि अंगकपा फावी कुकी मिलिटेंट सिंगना खुलिंगदुना लैरिबा हराउथेल खुलदगी मीटर 400 रोम तमक लापना सेंजम चिरांग खुलगी नोंगचुपता लई खुल असिदा कुकी लालौबा खरगी मकोक थोंबा लुचिंगबा खरसु लई हाइना थाजनरी ngasi फावबदा कुकी टेरोरिस्ट सिंगना बोम चनीगी मथक्ता कापसिलक्तुना युमदा लैजबा मियोय कया असो अपन यावख्रे नोंमै कापसिलक्तुना मिसी मिना यावख्रे कुकी टेरोरिस्ट सिंगना यामना तोइना बोम अमदि नोंमै कापसिनदुना लांदारकपा असिना लौ परि चा कया लौ सिंगुबा ngamdana लैरि हाइना सुमांगना फोंदोखि महांगना मखा ताना फोंदोखिबदा
ꯍꯔꯥꯎꯊꯦꯜ ꯀꯨꯀꯤ ꯈꯨꯜꯗꯒꯤ ꯈꯥ ꯄꯥꯡꯅ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠꯁ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯆꯤꯡꯌꯥꯡ ꯄꯔꯦꯡꯗ ꯕꯪꯀꯔ ꯀꯌꯥ ꯁꯥꯗꯨꯅ ꯃꯊꯪ ꯀꯧꯇ꯭ꯔꯨꯛ ꯀꯗꯥꯡꯕꯟ ꯐꯥꯎꯕ ꯍꯦꯛꯇꯃꯛ ꯂꯥꯟꯗꯥꯅꯤꯡꯕ ꯃꯇꯝꯗ ꯂꯥꯟꯗꯥꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯀꯧꯇ꯭ꯔꯨꯛ ꯁꯦꯟꯖꯝ ꯆꯤꯔꯥꯡꯗꯗꯤ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯄꯥꯡꯊꯣꯛꯂꯒ ꯍꯔꯥꯎꯊꯦꯜ ꯀꯨꯀꯤ ꯈꯨꯜꯗꯗꯤ ꯉꯁꯤ ꯐꯥꯎꯕ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯇꯧꯗ꯭ꯔꯤꯕ ꯑꯁꯤ ꯃꯥꯏꯀꯩ ꯑꯁꯣꯝꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯄꯦꯟꯅꯗ꯭ꯔꯦ ꯃꯩꯇꯩ ꯈꯨꯜꯁꯤꯡꯗ ꯁꯥꯔꯝꯕ ꯈꯨꯜ ꯉꯥꯛꯄꯁꯤꯡꯒꯤ ꯕꯪꯀꯔꯁꯤꯡꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯍꯔꯥꯎꯊꯦꯜꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯕꯪꯀꯔ ꯂꯧꯊꯣꯛꯇꯕ ꯉꯁꯤ ꯐꯥꯎꯕ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯅ ꯂꯩꯔꯤꯕꯁꯤ ꯂꯩꯉꯥꯛꯀꯤ ꯀꯔꯝꯕ ꯊꯧꯁꯤꯜꯅꯣ ꯍꯥꯏꯕ ꯋꯥꯍꯪ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯍꯪꯂꯛꯄꯒ ꯂꯣꯏꯅꯅ ꯄꯦꯟꯅꯗ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯍꯔꯥꯎꯊꯦꯜꯒꯤ ꯀꯨꯀꯤꯅ ꯈꯨꯜꯂꯤꯡꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯡꯗ ꯀꯣꯝꯕꯤꯡ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯇꯛꯊꯣꯛꯄꯤꯌꯨ ꯑꯃꯗꯤ ꯕꯪꯀꯔꯁꯤꯡ ꯁꯤꯗꯣꯛꯄꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯕꯗꯤ ꯈꯨꯟꯖꯥꯁꯤꯡꯅ ꯁꯥꯟꯇꯤ ꯂꯩꯅ ꯂꯩꯕ ꯉꯝꯒꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯂꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯊꯧꯃꯤ ꯑꯍꯨꯝ ꯊꯥꯗꯣꯔꯛꯇ꯭ꯔꯕꯗꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯣꯏ ꯁꯅꯨꯂꯥꯜ ꯁꯂꯥꯏ ꯑꯄꯨꯟꯕ ꯅꯨꯄꯤ ꯂꯝꯖꯤꯡ ꯁꯅꯨꯂꯥꯜꯒꯤ ꯃꯁꯥ ꯂꯣꯏꯁꯪꯁꯤꯡ ꯌꯥꯎꯅ ꯑꯊꯨꯕ ꯃꯤꯐꯝ ꯑꯃ ꯐꯝꯂꯕ ꯃꯇꯨꯡꯗ ꯂꯩꯉꯥꯛ ꯃꯄꯨꯗ ꯋꯥꯈꯜ ꯂꯩꯇꯥꯅ ꯈꯟꯊꯅꯕ ꯋꯥꯐꯝ ꯈꯔ ꯊꯝꯂꯛꯂꯤ ꯃꯗꯨꯗꯤ ꯍꯧꯈꯤꯕ ꯑꯣꯛꯇꯣꯕꯔ 6ꯇ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯊꯧꯃꯤ ꯑꯍꯨꯝ ꯍꯥꯏꯕꯗꯤ ꯂꯣ ꯀꯣꯂꯦꯖꯒꯤ ꯂꯧꯔꯦꯝꯕꯝ ꯁꯤꯟꯊꯥꯉꯝꯕ ꯇꯦꯛꯆꯝ ꯕꯤꯁꯥꯜ ꯃꯩꯁꯅꯥꯝ ꯔꯣꯕꯤꯟꯁꯟꯕꯨ ꯃꯔꯥꯜ ꯀꯌꯥ ꯄꯤꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ ꯐꯥꯖꯤꯟꯈꯤꯕ ꯍꯥꯏꯕꯁꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯂꯣꯏ ꯍꯥꯏꯅ ꯁꯅꯨꯂꯥꯜꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯁꯅꯥꯍꯟꯕꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯁꯅꯥꯍꯟꯕꯤꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯏꯆꯥꯁꯤꯡ ꯑꯁꯤꯅ ꯁꯣꯁꯤꯌꯦꯜ ꯑꯦꯛꯇꯤꯕꯤꯁꯠ ꯑꯃ ꯑꯣꯏꯔꯤꯕ ꯃꯥꯂꯦꯝ ꯊꯣꯉꯥꯝꯅ ꯀꯨꯀꯤ MLA 10ꯒꯤ ꯃꯊꯛꯇ ꯂꯩꯉꯥꯛꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯧꯈꯠꯅꯕ ꯑꯀꯛꯅꯕ ꯃꯇꯝ ꯄꯤꯕꯒꯤ ꯃꯅꯨꯡꯗ ꯂꯧꯈꯠꯂꯛꯇꯦ ꯍꯥꯏꯕꯒꯤ ꯃꯁꯥ ꯃꯊꯟꯇ ꯁꯤꯖꯅꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤ ꯃꯍꯥꯛꯀꯤ ꯈꯣꯡꯖꯪ ꯑꯁꯤꯗ ꯁꯧꯒꯠꯂꯤ ꯍꯥꯏꯕꯒꯤ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯊꯧꯃꯤ ꯑꯍꯨꯝ ꯉꯁꯤ ꯐꯥꯎꯕ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤ ꯏꯆꯥꯁꯤꯡ ꯑꯁꯤꯅ ꯂꯩꯉꯥꯛꯇ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎ ꯍꯥꯏꯖꯕ ꯍꯥꯏꯕꯁꯤ ꯃꯤꯆꯝ ꯈꯨꯗꯤꯡꯃꯛꯀꯤ ꯍꯛꯅꯤ ꯃꯈꯣꯏꯅ ꯁꯔꯀꯥꯔꯒꯤ ꯂꯣꯏꯁꯪ ꯃꯩ ꯊꯥꯔꯨꯕ ꯊꯨꯒꯥꯏꯔꯨꯕꯗꯤ ꯅꯠꯇꯦ ꯃꯗꯨꯅ ꯂꯩꯉꯥꯛꯀꯤ ꯃꯤꯌꯥꯝꯒꯤ ꯃꯆꯤꯟ ꯃꯦꯟꯁꯤꯟꯒꯅꯨ ꯂꯨꯆꯤꯡꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤꯌꯥꯝꯒꯤ ꯋꯥꯀꯠ ꯇꯥꯒꯗꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯉꯁꯤ ꯐꯥꯎꯕꯗ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯏꯆꯥꯁꯤꯡꯅ ꯂꯩꯕꯥꯛꯀꯤ ꯑꯀꯥꯏꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯈꯤꯗ꯭ꯔꯤ ꯏꯔꯝꯗꯝꯒꯤ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯅꯕ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎ ꯂꯥꯎꯔꯨꯕ ꯈꯛꯇꯅꯤ ꯃꯗꯨꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯌꯨꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯏꯆꯥ ꯑꯍꯨꯝ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯛꯄꯤꯌꯨ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯍꯥꯏꯖꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯊꯧꯑꯣꯏꯗ꯭ꯔꯕꯗꯤ ꯃꯅꯨꯡ ꯃꯄꯥꯜ ꯅꯥꯏꯗ꯭ꯔꯕ ꯋꯥꯐꯝ ꯀꯌꯥ ꯊꯝꯂꯛꯄ ꯌꯥꯏ ꯍꯧꯖꯤꯛ ꯃꯤꯌꯥꯝ ꯑꯁꯤ ꯃꯩꯊꯛꯇ ꯐꯝꯂꯤ ꯍꯥꯏꯕꯁꯤ ꯈꯪꯕ ꯆꯨꯝꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯇꯥꯎꯟ ꯄꯨꯝꯅꯃꯛ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯀꯔꯐ꯭ꯌꯨ ꯊꯝꯖꯤꯟꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯇꯣꯉꯥꯟꯕ ꯚꯣꯂꯨꯟꯇꯤꯌꯔ ꯒ꯭ꯔꯨꯞ ꯅꯠꯇ꯭ꯔꯒ ꯇ꯭ꯔꯥꯏꯕꯦꯜ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯏꯔꯥꯡ ꯊꯣꯛꯂꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯕꯅ ꯆꯨꯔꯆꯥꯟꯄꯨꯔꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯀꯔꯐ꯭ꯌꯨ ꯊꯝꯖꯤꯟꯈ꯭ꯔꯦ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯙꯔꯨꯟ ꯀꯨꯃꯥꯔ S.ꯅ ꯉꯔꯥꯡ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯇꯥꯎꯟ ꯑꯦꯔꯤꯌꯥ ꯄꯨꯝꯅꯃꯛꯇ ꯚꯥꯔꯇꯤꯌꯥ ꯅꯥꯒꯔꯤꯛ ꯁꯨꯔꯛꯁꯥ ꯁꯟꯍꯤꯇ꯭ꯌ 2010-ꯒꯤ ꯁꯦꯛꯁꯟ 163ꯒꯤ ꯃꯈꯥꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 6 ꯇꯥꯕꯗꯒꯤ ꯍꯧꯔꯒ ꯂꯥꯛꯂꯤꯕ ꯑꯣꯛꯇꯣꯕꯔ 19ꯒꯤ ꯑꯌꯨꯛ ꯄꯨꯡ 3 ꯐꯥꯎꯕ ꯀꯔꯐ꯭ꯌꯨ ꯊꯝꯂꯦ ꯍꯥꯏꯅ ꯈꯪꯍꯟꯈꯤꯕꯅꯤ ꯁꯦꯛꯁꯟ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯨꯔꯆꯥꯟꯄꯨꯔ ꯇꯥꯎꯟ ꯑꯦꯔꯤꯌꯥꯗ ꯃꯤꯑꯣꯏ 5 ꯅꯠꯇ꯭ꯔꯒ 5ꯗꯒꯤ ꯍꯦꯟꯅ ꯄꯨꯟꯕꯗ ꯑꯊꯤꯡꯕ ꯊꯝꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯑꯃꯠꯇꯅ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯊꯣꯛꯍꯟꯕ ꯌꯥꯕ ꯄꯣꯠꯂꯝ ꯄꯨꯗꯨꯅ ꯆꯠꯄ ꯑꯊꯤꯡꯕ ꯊꯝꯈ꯭ꯔꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯥꯏꯔꯤꯕ ꯑꯊꯤꯡꯕꯁꯤꯡ ꯑꯁꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯏꯁꯦꯟꯁꯤꯌꯦꯜ ꯁꯔꯚꯤꯁꯁꯤꯡꯗꯗꯤ ꯀꯣꯟꯁꯤꯜꯂꯣꯏ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯁꯦꯜ ꯍꯥꯠꯅꯕꯅ ꯑꯄꯨꯟꯕ ꯁꯥꯒꯠꯄꯗ ꯑꯌꯦꯠꯄ ꯄꯤ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯧꯃꯤ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯑꯃ ꯁꯥꯒꯠꯇꯨꯅ ꯌꯦꯛꯅꯕꯁꯤꯡꯒ ꯊꯦꯡꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯁꯥ ꯌꯥꯅꯕꯒꯤ ꯃꯈꯥ ꯄꯣꯟꯅ ꯁꯦꯜ ꯊꯨꯝ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯗꯨꯕꯨ ꯊꯧꯗꯣꯛ ꯊꯧꯖꯤꯟ ꯇꯧꯕ ꯃꯇꯝꯗ ꯐꯨꯔꯨꯞ ꯇꯣꯉꯥꯟꯕ ꯑꯣꯏꯕꯅ ꯐꯨꯔꯨꯞ ꯑꯆꯧꯕꯅ ꯐꯨꯔꯨꯞ ꯑꯃꯒꯤ ꯁꯦꯜ ꯍꯥꯠꯄꯤꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯣꯏꯅ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯤ ꯇꯥꯡꯈꯨꯜꯒꯤ ꯁꯦꯜ ꯃꯩꯇꯩꯅ ꯍꯥꯠꯄ ꯃꯩꯇꯩꯒꯤ ꯁꯦꯜꯅ ꯇꯥꯡꯈꯨꯜꯅ ꯍꯥꯠꯄ ꯀꯕꯨꯏꯒꯤ ꯁꯦꯜꯅ ꯑꯇꯣꯞꯄ ꯐꯨꯔꯨꯞꯀꯤ ꯃꯤꯅ ꯍꯥꯠꯄ ꯀꯌꯥ ꯑꯁꯤꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯧꯃꯤꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯃ ꯁꯥꯒꯠꯄꯗ ꯑꯌꯦꯠꯄ ꯀꯌꯥ ꯇꯣꯏꯅ ꯊꯣꯛꯍꯜꯂꯤ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯍꯧꯃꯤꯒꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯨꯏꯔꯣꯝ ꯚꯣꯔꯣꯠ ꯃꯩꯇꯩꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯄ꯭ꯔꯦꯁꯇ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯗꯥꯛꯇꯔ ꯀꯦ.ꯍꯦꯔꯥ ꯀꯕꯨꯏ ꯀꯧꯈꯨꯂꯣꯡ ꯑꯃꯗꯤ ꯑꯕꯣꯟ ꯗꯥꯃꯩ ꯀꯕꯨꯏ ꯆꯤꯡꯃꯩꯔꯣꯡꯒꯤ ꯁꯦꯜ ꯈꯔ ꯊꯤꯀꯥ ꯇꯧꯃꯤꯟꯅꯕꯒ ꯃꯔꯤ ꯂꯩꯅꯅ ꯂꯨꯄꯥ ꯂꯥꯛ 18 ꯊꯣꯛꯆꯣꯝ ꯁꯔꯠꯆꯟꯗ꯭ꯔ ꯎꯔꯤꯄꯣꯛ ꯕꯥꯆꯁꯄꯇꯤ ꯂꯩꯀꯥꯏꯗ ꯂꯩꯕꯅ 2010ꯗꯒꯤ ꯄꯤꯗꯅ ꯂꯩꯔꯛꯈꯤ ꯃꯁꯤꯒꯤꯗꯃꯛ ꯏꯝꯐꯥꯜ
पुलिस स्टेशनदा वाकटखिबा फावबा लेखरे अदुबु ngasi फावबा पिथोक्तना लेरी फेडरेशन ऑफ हाउमी असि सेल थुम तोंथोक तोंसिन तौबदा सेल थौबगी चटनबी लेते अदुबु मैतै मसेल माउ मसेल तांखुल मसेल कबुई मसेल नतना फुरुप तोंगान तोंगानबगी मरक्ता हातोक हाचिन तौनबसिना अखोइगी अपुनबगी सक्तम अमा सागतपदा अचौबा खुरौ अमा थांगबसिना मसिगी थोगनिंगदबा यावदबा यादबगी तंजा अमा लाक्तबा नते मसिगिदमक मरी लेनबा ऑथोरिटी खुदिमगना अपुनबगी पांगल सागतपदा अयेत अकाय थोक्तनबा मतेंग पांगबियु हाइना फेडरेशन ऑफ हाउमीगी चेरोल असिना हाइरी।